Umanglai Laiphamlen Yokkhat Lup amadi Eenat Yokkhat Lup na sinduna Eikhoigi Enat Mashak Khangminarasi Haiba hiramda khana neinabagi Mifam ama Canchipur da leiba National Research Center da Pangthokkhre ngasi pangthokhiba thoram aduda Manipur Pandit Loishangi Pandit Ngariyambam khombana hai lamdam asigi nat amasung chotnabi promote tawrini hairagasu pangsemda semdokpa asina Eikhoigi nat adu kaya yamna tha kwangna thangatpa ngamgadawribra haibagi wahang thorakle ariba matamdagi chotnarakliba amadi mafam matamgi oina set chariba kaya asi Eikhoina puwari khangbaga loinana karamba mafam amadi matamda set chagani haibadu khangba mathau tai Eikhoigi leizaramliba kaya adu niyom chumna miyam mangda utnaba hotnabada achum chumda nainanaba authority kanadagi laugani haibasu khananaba thoram asi pangthokpani haiki thoram aduda apunba Manipur Huyan Lalong Lupki President Okram Manglem Lawyers for Human Rights Manipur gi Executive Director Maisnam Korohanba amadi Umanglai Laiphamlen Yokkhat Lupki President Senjam Awangbasu saruk yaki Aikoina pangthokhre khana neinabagi thoromse lamdam asida leiba phiroi phingam haijab tare uku selingai dagi hawraga ngasi bawda laiba khoigi phiron seliba iliba mayam sida aikoina ngasi pangseta setpa yabra panginda inba yabra habigi wahangduma masi hangjarai maramdi karigino habida mahausa aikoina leiba ningthaugi haktaktagi thak wangna thamjaramba hongbasina chawbasina si nariba phise si maramjigini haido khangna si naramado ngasi di aikoi aigi leijariba posibu takningbadagini khangde uthokningbagini khangde aigi design do hena fajahaningbagini khangde mayam ama tawnarakpa ado makoidubo koina namdasi natraga na tawholloisi habidina sade tawbadabu leirammiba phiroi phingam singse karamba mafam matamda sijinai karamaina setli karamba miyoina sijinai kanana pi haidi authority ama lei habado maduma koi khangminare haraga lamdam asida leiriba phiroi phingam seli iliba mayam se masi koding mokse hena afaba hena phagadawa phajagadawa mina yengningadawa mina khangbigadwa mawongda uthokpirakpada mateng oinaba haidana thingnaba na sade yetnabagi na sade ado ngasi aina sumaina sinariba se parmani khamen chapabu hare lamthang phulatpu hare sinari se adugi ayaba yawraga sinari mine haina amukhak lei hari ado authority si kanano kanadagi logan adi puthokpiraiba ibungoi bemato magi jo ngaklo oidoini siguma hongba chawbasina siguma authority sina pibadagi ngasi koina sigi phise adagi sigi keno se koina design tawjabani haibado mana hena phajaba mongda puthokpiragati lebaki oire koi iran oirani ado hana lerami upuda sum namsalaga thamje haibana sete hana lerama posi hena phajaba mongda puthoroknaba adagi sijinaba mongdo adusu phajahnaba promote tawnaba adugi pandamdudani koina ngasi sumaina